renowned theatre personality, cultural activist, lamdam sigi atangba ahalibungo sina laikhidabada ai isagi maikaidagi su thamoi sokna nungaita phungdoksabuga loinana magi thawaina mapugi laikolda engna sikna laikhinabagi damakta taibu mapugi mafamda khurumjari loina imung manungi lehoriba magi naknaba mari mata sagai natai mabu ningjaba mayam singi awabadasu ai saru yazari Uzaratan Thiamgi maramdadi aina lebak miyam sida karibo hairuni kaisho hainingai leite ado aigi personal loiba masi aiga matam khara thengna hoba mekup khara da haitare ko yamna committed oiba dugumba personal adumak nabu lebak miyamna international renowned hoina sakhang nari bani magi yam top kaino se ekhoi gi regional content se Manipur ki regional content se aikhui gi su international arena da pitribi na masa khangnariba khoi level amada leriba magi culture gi lamdo oiro theater gi damda leiro aikhui gi regional content sing asisu international gi level dagi ta da posak amani haibase masine ba magi theater gi kano sida magi kanna mana focus to jara kan sida da khoi gi international level da khoi gi leriba kano sing asi Swami Vivekananda hana Hindu ki ancient religious practices sing ase masi leiriba world sida leinariba practices mayam sidagi tadaba masai keno ya ethical keno ma yaujiba pot amani na America da mana magi religious space amada mana high gi badugi level du yauna kogi Manipur gi regional content sing ase masi su sakhat civilized oiraba adugum laba leiriba pitribi gi leiriba sakang naraba mayam sidagi tadaba magi values yaujaba pot amani haibase magi theater gi mechanism sideda magi masi injal la kansida madu kanna focus tawno honajaba du makhal gi yamna statesman haiba tare ko mariba ningba dugumba makhala mani anumana tawrimba thau mayam sing se sing thaba gi loiba nairoi in all fields cultural da music da drama da leiriba mayam sing ase masi akoina sigi keno sida magi maram sida koi kashu magi keno sida akoina haiba da loiba naigada banate tashengbagi di masi aigi wakhalon dadi bharat ki khwaidigi wangba civilian da piba mana bharat ratna se piba yaba mi amane na idi khanjabani but adubu India gi perspective bharat ki perspective asiga leiriba magi leiriba regional element asiga anisi masi moigi assessment tawbada masi khara moina no tarom regional content hena wange na mamonda magi tawriba kambu sing sina observation piram gada mali ai hypothesis ni ko maram di masi aiga personal aiga maga thengna ho matam 1990s ki late 90s hai tare ko 97 ai chai si da koi si Manipur da kan si bai na mi hat mi pun taw ko pa matam du da koi si committee against atrocities on civilian ka kaina sem kan si da Uzaratan Thiami masi binodini ga si koi de piriba India gi cc gi mi jatha dragadi Padma Shri award handokani aduni adani haidana moisi matam du da slogan paidana koi ka kan jonoston mamang si da pareng lepa da yaw mi sangsang na uri buko akoi na matam du na hawena yamna active oina students ki movement da ko kanna participate tawringi matam da haitare ne ko adu akoi myam changna halama myam si leiriba matam du loi khangbirang ningjang ngani mi ta hojing asi ma leita matam sida matam du da movement yawmi na gi boko ayamba leiriba sapam ja jadum ni khangde uja dhanabi laisam uja ito leidana ko si mayam singse matam du da akoi na ngasai gi tawriba mayam sing asi ubada ko moi ngasi gi ma Uzaratan Thiamna matam du da akoi hatu piro akoi su lokshan biro ga ni masi binodini hoi ke hoi tawdana magi play card ka si mathawak ta yalaga akoi su masigi leiba si hatu kana taw si handoktraga di akoi Padma Shri award handokani ga na tawdana matam na tawgi mayam sing ado ngasi gi ma lekhida mikup si da ai auna na mit si da amon na mimang si da magi adugumba ma lebak yam nungsi jaba thamoi sengna ko adugumba mi amani haidana aina ai a little experience ko masa adu khuk thengna butu mana uliba mayam sing ado adu ai ningsang jabai wani ngasi ma lekhida mikup si da hari mayam punum hari masi gi mikup se matam du da koi yaumi na ba haitare ko oja bablu loitong bam khangde ama khangde lei Manipur gi hek lei ba aina loimbak ningjang bangam da bai wani aina matam du da koi tawina gi mayam sing do
adu mayam sing adu na ngasi moina lorum ba matam du da tawgi ba mayam sing adu ngasi ma lai ta ba sining sang wa kanda madu series of kaino oina masi moi da su phawrongani engon da su phawje adu na ozala tan thiamna sumaina yam atang ba mani adu gi leiri ba sentimento adugi madugi sentiment tuna madu bharat ki apunba natraga india gi apunba kaino da madu na kaino tawi ga na moi gi assessment da yarong gadra adugumba khra mangonda regional element na wangi ga na khanba adumba leram gadra aduna mangonda padma siri dagi hena haitare ko padma bhushan padma vibhushan adagi di bharat ratna handok na pibe ab mi ne bo ko ikai khumna ba ya ba mi haitare not only india ka tana te manipur ka tana te world side da theater gi keno side da india de gi ma thok pa haibu se masi yamna tangba mani amani adu ma le gi da bada amukana hariba mayam sing ningsing je baga loina na ngasi gi north east window television jeng biri ba mayam sigi kuthang da ai su thamoi sokpa thamoi sengna nuai taba dugumba mikup mayam sing adu ningsang aga ngasi o khoi arangba thomi sama mangkre haibagi adugi nuai jada badu ai amukana mayam keno da north east window television gi खुथांगदगी मसी अवाबदु फोंदोक्सरी मयांगी अवाबदु सौ यासरी सुमाइन थमजगे